9/11 attack ki kumonga mari lainaba video da al-Qaeda gi Luchingba Thorakhre sikre haina tha kaya ngangna duna laglaba al-Qaeda gi Luchingba Ayman al-Zawahiri September 13 gi attack singi kun suba kumonga mari lainana thadorokpa video amada Thorakhre jihadist ke website sing monitor tawriba SITA intelligence group na haiki video adu thangja numita thadorokpane maduda al-Zawahiri na Jerusalem kaidongaida Judaism on thok loi hai khi amasung January thada Syria da Russia ki lanmi sing da target tawkiba yauna al-Qaeda na sathakiba attack sing thagat pa phongdokhi chahi kun lan soknoraba matung da Afghanistan dagi US military lokthokibagi matang dasu al-Zawahiri na pankhi haina SITA na haiki mahaki wafam sing aduna video adu handak record tawbani haina hekta lawgani haiba leite maramde US lanmi lokthokbagi Taliban ga yana se sahi tawnakiba adu 2020 ge February dani haina SITA na haiki al-Zawahiri na Taliban mamang thada Afghanistan amasung konung Kabul lauksin khibagi matang kari amata pankhidai adubu Syria gi awang thangba sidai da leiba Raqqa city da Russia gi lanmi singda January amata sathagiba attack adugi matang dadi pankhi haina SITA na makha tana haiki al-Zawahiri naduna sikre haibasi 2020 gi athengba matam dagi ngangna duna laklabane matam adudagi thangje numit faubada mahak hingli haibagi video natraga khudam amata thorakhidrai mahak hojikti siramba yai sikiba oirabasu madu 2021 gi January tha manungda natraga matungdo oiramba yai haina SITA gi director Rita Kasna Twitter da phongdokhi al-Zawahiri gi waroladu group asigi sahab media foundation na puthokpa minute hompuga mathoi second kuntraga taret sangba video amada record tawki chahi khara ase al-Qaeda bu yaknaba Islamist state group na yamna kanna singna duna lakhi IS na 2014 da Iraq amasung Syria gi saruk mayam khudum chanduna caliphate ama sem lai haina laukthokhi amasung lamda masida leiba leibak mayam ama masa mayam ama hangdokhi IS ke militant singna hojeksu attack mayam chatharagasu Iraq amasung Syria da makhoi gi caliphate adudi thugai IS ki shadow leader Abu Bakr al-Baghdadi 2019 gi October thada Syria gi awang nongsuk thangba sarukta US ki akhanaba forcing na hatkhi al-Zawahiri Egypt machani 2011 da Pakistan ge Avodawat da US Navy SEAL singna Osama bin Laden hatkhaba matung mahakna al-Qaeda ge Luchingba oikhi aroibada tabiriba pumnamakpu thagatchari